ꯃꯌꯥꯝꯕꯨ ꯇꯣꯟꯆꯅꯨꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯂꯩꯕꯥꯛ ꯑꯃꯗ ꯄꯨꯛꯆꯦꯜ ꯄꯤꯛꯄ, ꯂꯟ ꯊꯨꯝꯗ ꯉꯥꯎꯖꯕ, ꯇꯥꯂꯤꯡꯈꯩ ꯄꯦꯟꯕ ꯅꯥꯏꯗꯕ ꯂꯣꯌꯨꯝꯕ ꯀꯧꯕ ꯅꯤꯡꯊꯧ ꯑꯃ ꯂꯩꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯂꯣꯌꯨꯝꯕꯒꯤ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯔꯕ ꯂꯥꯟꯃꯤ ꯂꯨꯆꯤꯡꯕ ꯇꯦꯜꯍꯩꯕ ꯀꯧꯕ ꯃꯊꯧꯅꯥ ꯃꯔꯤꯡꯖꯦꯜ ꯂꯩꯕ ꯁꯔꯤꯛ ꯁꯔꯥꯛ ꯂꯥꯟꯗ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯔꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯂꯣꯌꯨꯝꯕ ꯑꯃꯗꯤ ꯂꯥꯟꯃꯤ ꯂꯨꯆꯤꯡꯕ ꯇꯦꯜꯍꯩꯕ ꯑꯅꯤ ꯑꯁꯤ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯒꯤ ꯂꯨꯅ ꯆꯥꯟꯅ ꯇꯤꯟꯅꯖꯕ ꯃꯔꯨꯞ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯂꯣꯌꯨꯝꯕꯅ, "ꯏꯇꯥꯎ, ꯑꯩꯒꯤ ꯂꯥꯟꯃꯤ ꯑꯃꯅ ꯍꯥꯏꯕꯗ ꯊꯝꯅꯥꯄꯥꯠꯇ ꯉꯥ ꯇꯪꯈꯥꯏ ꯃꯤ ꯇꯪꯈꯥꯏ ꯑꯣꯏꯕꯤ ꯅꯨꯄꯤ ꯑꯃ ꯂꯩ ꯍꯥꯏ꯫ ꯃꯥꯒꯤ ꯃꯃꯤꯠꯇꯒꯤ ꯇꯥꯔꯛꯄ ꯄꯤꯒꯤ ꯄꯤꯔꯤꯛ ꯑꯁꯦ ꯃꯨꯛꯇꯥ ꯑꯉꯧꯕ ꯑꯣꯜꯂꯤ ꯍꯥꯏꯅꯤ꯫" ꯇꯦꯜꯍꯩꯕꯅ, "ꯏꯅꯤꯡꯊꯧꯅ ꯄꯥꯝꯕꯤꯔꯤꯕꯁꯦ ꯃꯨꯛꯇꯥ ꯑꯉꯧꯕꯗꯨꯔꯥ, ꯅꯠꯇ꯭ꯔꯒꯅ ꯉꯥ ꯇꯪꯈꯥꯏ ꯃꯤ ꯇꯪꯈꯥꯏ ꯑꯣꯏꯕ ꯅꯨꯄꯤꯗꯨꯔꯥ?" "ꯍꯥꯏ, ꯉꯥ ꯇꯪꯈꯥꯏ ꯃꯤ ꯇꯪꯈꯥꯏ ꯑꯣꯏꯕꯗꯨꯗꯤ ꯊꯣꯏꯅ ꯃꯔꯨ ꯑꯣꯏꯗꯦꯗ, ꯑꯗꯨꯕꯨ ꯃꯨꯛꯇꯥ ꯑꯉꯧꯕꯗꯨꯅꯤ ꯑꯩꯅ ꯄꯥꯝꯂꯤꯕꯁꯦ." "ꯏꯅꯤꯡꯊꯧ, ꯑꯗꯨꯒꯤꯗꯤ ꯊꯣꯏꯅ ꯋꯥꯕꯤꯅꯨ, ꯅꯅꯥꯏꯅ ꯐꯅꯕ ꯁꯤꯟꯖꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯦꯜꯍꯩꯕ ꯃꯌꯨꯝ ꯇꯝꯅ ꯍꯟꯈꯤꯔꯝꯃꯤ꯫ ꯇꯦꯜꯍꯩꯕ ꯃꯌꯨꯝ ꯌꯧꯔꯕꯗ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯅ ꯈꯟꯕ ꯍꯧꯔꯝꯃꯤ꯫ ꯇꯦꯜꯍꯩꯕ ꯑꯁꯨꯝ ꯈꯜꯂꯛꯄꯗ ꯊꯝꯅꯥꯄꯥꯠ ꯃꯄꯥꯟꯗ ꯈꯨꯟꯗꯥꯔꯤꯕ ꯈꯨꯜ ꯑꯗꯨꯒꯤ ꯂꯣꯏꯄꯣꯠꯇꯨ ꯃꯨꯛꯇꯥ ꯑꯉꯧꯕꯗꯨ ꯑꯣꯏꯅ ꯈꯣꯝꯒꯠꯂꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯇꯦꯜꯍꯩꯕꯅ, "ꯍꯥꯏ, ꯀꯅꯥ ꯂꯩ?" "ꯅꯅꯥꯏ, ꯑꯩ ꯂꯩꯖꯩ ꯑꯉꯝꯕ꯫ ꯍꯧꯖꯤꯛꯃꯛ ꯊꯝꯅꯥꯄꯥꯠ ꯃꯄꯥꯟꯗ ꯈꯨꯟꯗꯥꯔꯤꯕ ꯈꯨꯟ ꯑꯗꯨꯒꯤ ꯈꯨꯜꯂꯥꯛꯄꯗꯣ ꯀꯣꯅꯨꯡ ꯀꯥꯔꯛꯇꯕ ꯌꯥꯗꯦ ꯍꯥꯏꯅ ꯇꯝꯂꯨꯆꯣ." "ꯐꯅꯤ ꯑꯉꯝꯕ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯟꯃꯤ ꯑꯗꯨ ꯄ꯭ꯔꯞ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯥꯟꯃꯤ ꯑꯗꯨꯅ ꯆꯠꯈ꯭ꯔꯕꯗ ꯇꯦꯜꯍꯩꯕꯁꯨ ꯀꯣꯅꯨꯡ ꯀꯥꯅꯕ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯇꯦꯜꯍꯩꯕ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯕ ꯇꯨꯡꯗ ꯊꯨꯅ ꯀꯣꯅꯨꯡ ꯃꯥꯏꯀꯩ ꯄꯥꯡꯈꯤꯔꯝꯃꯤ꯫ ꯇꯦꯜꯍꯩꯕ ꯀꯣꯅꯨꯡ ꯍꯦꯛ ꯌꯧꯕꯒ ꯅꯤꯡꯊꯧ ꯂꯣꯌꯨꯝꯕꯗ ꯃꯍꯥꯛꯅ ꯈꯜꯂꯤꯕꯗꯨ ꯇꯝꯂꯝꯃꯤ꯫ ꯂꯣꯌꯨꯝꯕꯅ, "ꯏꯇꯥꯎ, ꯑꯩꯒꯤꯗꯤ ꯏꯇꯥꯎꯅ ꯁꯤꯅꯤ ꯐꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯇꯧꯕꯤꯔꯣ꯫ ꯑꯩꯒꯤ ꯍꯥꯏꯕꯕꯨ ꯃꯨꯛꯇꯥ ꯑꯉꯧꯕꯗꯣ ꯐꯪꯂꯒ ꯂꯣꯏꯔꯦ." "ꯐꯅꯤ ꯅꯤꯡꯊꯧ, ꯅꯅꯥꯏꯅ ꯐꯅꯕ ꯁꯤꯟꯖꯒꯦ." ꯑꯁꯨꯝ ꯇꯧꯅ ꯋꯥꯇꯥꯅꯔꯤꯉꯩ ꯇꯟꯖꯥꯗ ꯊꯝꯅꯥꯄꯥꯠ ꯃꯄꯥꯟꯗ ꯈꯨꯟꯗꯥꯔꯤꯕ ꯈꯨꯟ ꯑꯗꯨꯒꯤ ꯈꯨꯜꯂꯥꯛꯄꯗꯨꯁꯨ ꯅꯤꯡꯊꯧ ꯂꯣꯌꯨꯝꯕꯒꯤ ꯃꯃꯥꯡꯗ ꯈꯨꯔꯨ ꯈꯨꯗ ꯀꯨꯜꯂꯒ ꯈꯨꯔꯨꯝꯃꯤ꯫ "ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯕꯨ ꯀꯧꯕꯤꯕꯕꯨ ꯀꯔꯤ ꯑꯔꯨꯕ ꯂꯩꯔꯕꯒꯦ?" "ꯑꯇꯩ ꯊꯣꯏꯅꯒꯤ ꯅꯠꯇꯦ ꯈꯨꯜꯂꯥꯛꯄ, ꯃꯊꯪꯒꯤ ꯊꯥꯗꯒꯤꯗꯤ ꯅꯈꯣꯏ ꯈꯨꯟꯒꯤ ꯂꯣꯏꯄꯣꯠ ꯑꯗꯣ ꯑꯇꯩ ꯀꯔꯤꯁꯨ ꯂꯧꯔꯔꯣꯏ꯫ ꯁꯨꯞꯅꯒꯤ ꯉꯥ ꯇꯪꯈꯥꯏ ꯃꯤ ꯇꯪꯈꯥꯏ ꯑꯣꯏꯕꯤ ꯑꯗꯨꯒꯤ ꯃꯨꯛꯇꯥ ꯑꯉꯧꯕꯗꯣ 5 ꯄꯤꯔꯛꯎ." "ꯏꯅꯤꯡꯊꯧ, ꯃꯗꯨꯒꯤ ꯃꯨꯛꯇꯥ ꯑꯉꯧꯕꯗꯨꯗꯤ ꯁꯨꯞꯅꯒꯤ ꯉꯥ ꯇꯪꯈꯥꯏ ꯃꯤ ꯇꯪꯈꯥꯏ ꯑꯣꯏꯕꯤꯗꯨꯅ ꯀꯞꯂꯕ ꯃꯇꯝꯗꯇ ꯃꯥꯒꯤ ꯄꯤ ꯑꯣꯏꯅ ꯇꯥꯔꯛꯄꯅꯤ꯫ ꯃꯗꯨꯕꯨ ꯃꯇꯧ ꯀꯔꯝꯅ ꯑꯩꯈꯣꯏꯅ ꯐꯪꯕ ꯉꯝꯒꯗꯣꯏꯅꯣꯅꯦ?" "ꯈꯨꯜꯂꯥꯛꯄ, ꯑꯩ ꯑꯇꯩ ꯊꯣꯏꯅ ꯈꯪꯗꯦ꯫ ꯑꯩꯒꯤ ꯍꯥꯏꯕꯕꯨ ꯃꯨꯛꯇꯥꯗꯣ ꯎꯄꯥꯏ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯇꯧꯔꯒ ꯅꯈꯣꯏ ꯈꯨꯜꯅ ꯑꯩꯒꯤ ꯏꯐꯝꯗ ꯁꯤꯟꯅꯒꯗꯕꯅꯤ." ꯈꯨꯜꯂꯥꯛꯄꯗꯨ ꯅꯤꯡꯊꯧ ꯂꯣꯌꯨꯝꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯀꯔꯤꯁꯨ ꯍꯥꯏꯖꯕ ꯉꯝꯗ ꯇꯨꯃꯤꯟꯅ ꯃꯔꯨ ꯂꯨꯛꯊꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯈꯨꯜꯂꯥꯛꯄ ꯉꯥꯏꯍꯥꯛ ꯑꯁꯨꯝꯅ ꯂꯩꯔꯝꯂꯒ ꯃꯍꯥꯛꯅ ꯐꯅꯕ ꯁꯤꯟꯖꯔꯒꯦ ꯍꯥꯏꯔꯝꯂꯒ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯈꯨꯜꯂꯥꯛꯄꯗꯨꯅ ꯍꯟꯈ꯭ꯔꯕꯗ ꯇꯦꯜꯍꯩꯕꯁꯨ ꯂꯣꯌꯨꯝꯕꯗ ꯃꯌꯨꯝꯗ ꯍꯟꯖꯔꯒꯦ ꯍꯥꯏꯖꯔꯝꯃꯤ꯫ "ꯏꯇꯥꯎꯅ ꯌꯨꯝ ꯍꯟꯕꯗ ꯑꯩꯒꯤ ꯈꯨꯔꯥꯇꯣꯟꯗꯣ ꯑꯁꯣꯝꯗ ꯑꯃꯨꯛꯇ ꯂꯦꯡꯕꯤꯔꯛꯇꯕ ꯌꯥꯗꯦ ꯍꯥꯏꯕꯤꯔꯝꯃꯨ." "ꯐꯅꯤ ꯅꯤꯡꯊꯧ, ꯅꯅꯥꯏ ꯍꯥꯏꯖꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯦꯜꯍꯩꯕ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯅꯥꯀꯟ ꯑꯃꯔꯣꯝꯗꯅ ꯊꯝꯅꯥꯄꯥꯠ ꯃꯄꯥꯟꯗ ꯈꯨꯟꯗꯥꯔꯤꯕ ꯈꯨꯜ ꯑꯗꯨꯒꯤ ꯈꯨꯜꯂꯥꯛꯄꯗꯨ ꯃꯌꯨꯝ ꯌꯧꯕꯒ ꯈꯨꯟꯒꯤ ꯃꯤꯌꯥꯝ ꯑꯗꯨ ꯃꯤꯐꯝ ꯐꯝꯅꯕ ꯁꯤꯜ ꯂꯥꯡꯂꯝꯃꯤ꯫ ꯈꯨꯜꯂꯥꯛꯄ ꯑꯗꯨ ꯈꯨꯜ ꯑꯗꯨꯒꯤ ꯈꯣꯡꯅꯥꯡ ꯑꯆꯧꯕꯗꯨꯒꯤ ꯃꯈꯣꯡꯗ ꯂꯩꯔꯤꯕ ꯂꯩꯄꯨꯡ ꯑꯗꯨꯗ ꯐꯝꯂꯒ ꯃꯌꯥꯝꯗ ꯋꯥ ꯍꯧꯗꯣꯔꯛꯂꯝꯃꯤ꯫ "ꯈꯨꯟꯖꯥꯁꯤꯡ, ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯏꯅꯤꯡꯊꯧꯅ ꯑꯩꯍꯥꯛꯄꯨ ꯀꯣꯅꯨꯡꯗ ꯀꯧꯈꯠꯇꯨꯅ ꯋꯥꯐꯝ ꯈꯔ ꯍꯥꯏꯔꯛꯏ, ꯃꯗꯨ ꯈꯨꯟ ꯃꯤꯌꯥꯝꯗ ꯇꯝꯖꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯨꯜꯂꯥꯛꯄ ꯑꯗꯨꯅ ꯅꯤꯡꯊꯧ ꯂꯣꯌꯨꯝꯕꯅ ꯍꯥꯏꯔꯛꯄ ꯈꯨꯗꯤꯡꯃꯛ ꯇꯝꯂꯝꯃꯤ꯫ ꯇꯣꯝꯕꯅ, "ꯈꯨꯜꯂꯥꯛꯄ, ꯑꯗꯨꯕꯨ ꯑꯣꯏꯕ ꯌꯥꯕ ꯋꯥꯔꯅꯦ? ꯂꯣꯏꯄꯣꯠ ꯀꯥꯕꯗꯨ ꯐꯥꯎꯕ ꯀꯌꯥꯗ ꯋꯥꯅ ꯍꯣꯠꯅꯔꯤꯕ, ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯃꯨꯛꯇꯥ ꯑꯉꯧꯕ ꯑꯣꯏꯅ ꯀꯠꯂꯨ ꯍꯥꯏꯔꯕ?" ꯊꯣꯝꯕꯅ, "ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯦ ꯃꯤꯁꯨ ꯌꯥꯝꯅ ꯇꯥꯖꯕ ꯈꯨꯟ ꯅꯠꯇꯦ, ꯑꯗꯨꯕꯨ ꯏꯅꯤꯡꯊꯧꯅ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯕꯨ ꯑꯁꯨꯛ ꯑꯣꯠꯄ ꯄꯥꯝꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ." ꯈꯨꯜꯂꯥꯛꯄꯅ, "ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯃꯊꯧ ꯇꯥꯔꯤꯕꯁꯦ
ꯃꯨꯛꯇꯥ ꯉꯧꯕꯁꯤ ꯃꯇꯧ ꯀꯔꯝꯅ ꯐꯪꯅꯕ ꯍꯣꯠꯅꯁꯤꯒꯦ ꯁꯤꯅꯤ꯫ ꯈꯨꯂꯥꯛꯄꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯈꯨꯟꯖꯥ ꯃꯤꯌꯥꯝ ꯑꯗꯨ ꯃꯔꯨ ꯂꯨꯞꯊꯅꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯇꯁꯦꯡꯅ ꯉꯥ ꯇꯪꯈꯥꯏ ꯃꯤ ꯇꯪꯈꯥꯏ ꯑꯣꯏꯕꯤ ꯑꯗꯨꯒꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯍꯟꯕ ꯍꯥꯏꯕꯁꯤ ꯑꯔꯥꯏꯕ ꯊꯕꯛ ꯑꯃ ꯅꯠꯇꯦ, ꯑꯗꯨꯅ ꯀꯅꯥꯅꯁꯨ ꯋꯥ ꯍꯧꯗꯣꯛꯄ ꯉꯝꯅꯔꯝꯗꯦ꯫ ꯈꯨꯟꯖꯥ ꯃꯤꯌꯥꯝꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯊꯧꯕꯅ ꯋꯥꯈꯜ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯈꯨꯂꯥꯛꯄ, ꯄꯥꯝꯕꯩ ꯑꯃꯗꯤ ꯂꯩꯔꯤ꯫ ꯊꯧꯕ, ꯀꯔꯤ ꯄꯥꯝꯕꯩꯅꯣ? ꯃꯌꯥꯝ ꯇꯥꯅꯕ ꯍꯥꯏꯌꯨ ꯇꯥꯁꯤ꯫ ꯈꯨꯂꯥꯛꯄ, ꯉꯥ ꯇꯪꯈꯥꯏ ꯃꯤ ꯇꯪꯈꯥꯏ ꯑꯣꯏꯕꯤ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯑꯉꯥꯡ ꯑꯃ ꯍꯥꯠꯄ ꯁꯥꯗꯨꯅ ꯉꯥ ꯇꯪꯈꯥꯏ ꯃꯤ ꯇꯪꯈꯥꯏ ꯑꯣꯏꯕꯤ ꯑꯗꯨꯕꯨ ꯅꯝꯊꯥꯛ ꯇꯧꯔꯕꯗꯤ ꯃꯨꯛꯇꯥ ꯉꯧꯕꯗꯣ ꯁꯣꯏꯗꯅ ꯐꯪꯒꯅꯤ꯫ ꯊꯧꯕꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯈꯨꯟꯖꯥ ꯃꯤꯌꯥꯝ ꯑꯗꯨ ꯑꯃꯅ ꯑꯃꯗ ꯊꯧꯕꯅ ꯍꯥꯏꯔꯤꯕꯁꯤ ꯇꯧꯍꯩꯕ ꯅꯠꯇꯦ, ꯀꯅꯥꯅꯁꯨ ꯃꯆꯥ ꯃꯁꯨ ꯑꯗꯨꯝꯅ ꯇꯧꯕꯒꯤ ꯍꯥꯏꯕꯗ ꯌꯥꯔꯛꯂꯣꯏ ꯍꯥꯏꯅ ꯍꯥꯏꯅꯔꯝꯃꯤ꯫ ꯊꯧꯕꯅ, ꯃꯌꯥꯝ, ꯑꯗꯨꯒꯤꯗꯤ ꯊꯣꯏꯅ ꯋꯥꯕꯤꯔꯨꯅꯨ, ꯑꯩ ꯏꯁꯥꯃꯛꯅ ꯑꯉꯥꯡ ꯑꯗꯨ ꯑꯣꯏꯖꯒꯦ꯫ ꯊꯧꯕꯒꯤ ꯃꯄꯥꯅ, ꯏꯆꯥ ꯊꯣꯏꯕ, ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ ꯍꯥ? ꯕꯥꯕꯥ, ꯉꯥ ꯇꯪꯈꯥꯏ ꯃꯤ ꯇꯪꯈꯥꯏ ꯑꯣꯏꯕꯤꯗꯨꯒꯤ ꯃꯃꯥꯡꯗ ꯇꯧꯁꯤꯟꯅꯒꯗꯧꯕꯅꯤ, ꯅꯆꯥ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ꯫ ꯊꯧꯕꯒꯤ ꯃꯄꯥꯅ ꯊꯧꯕꯗ ꯃꯗꯨ ꯇꯧꯗꯅꯕ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯕꯨ ꯊꯧꯕꯅ ꯈꯨꯟ ꯃꯤꯌꯥꯝꯒꯤ ꯈꯜꯂꯒ ꯃꯍꯥꯛꯅ ꯃꯗꯨ ꯁꯣꯏꯗꯅ ꯇꯧꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯊꯧꯕꯒꯤ ꯃꯄꯥꯗꯨ ꯃꯆꯥꯅ ꯌꯥꯝꯃꯟꯗ꯭ꯔꯕ ꯑꯗꯨꯗ ꯃꯥꯁꯨ ꯃꯆꯥꯒꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯈꯨꯟ ꯑꯗꯨꯒꯤ ꯑꯍꯜ ꯑꯅꯤ ꯑꯍꯨꯝꯒ ꯊꯧꯕꯒ ꯍꯤ ꯑꯃꯗ ꯇꯣꯡꯗꯨꯅ ꯊꯝꯅꯥꯄꯥꯠꯀꯤ ꯄꯠꯌꯥꯏ ꯇꯝꯅ ꯍꯣꯟꯗꯣꯛꯂꯝꯃꯤ꯫ ꯃꯈꯣꯏꯁꯤꯡꯗꯨ ꯄꯠꯌꯥꯏ ꯍꯦꯛ ꯌꯧꯔꯛꯄꯗ ꯊꯧꯕꯒꯤ ꯃꯄꯥꯅ ꯊꯧꯕꯕꯨ ꯃꯈꯧꯔꯤꯗ ꯀꯟꯅ ꯃꯦꯠꯇꯨꯅ ꯄꯠꯌꯥꯏꯗ ꯏꯟꯊꯗꯧꯒꯤ ꯇꯧꯁꯤꯟꯅꯔꯝꯃꯤ꯫ ꯇꯧꯔꯤꯕꯗꯨ ꯂꯥꯞꯇꯛꯅ ꯎꯕꯗ ꯉꯥ ꯇꯪꯈꯥꯏ ꯃꯤ ꯇꯪꯈꯥꯏ ꯑꯣꯏꯕꯤ ꯅꯨꯄꯤ ꯑꯗꯨ ꯊꯧꯕ ꯍꯣꯏꯒꯤ ꯍꯤꯅ ꯂꯩꯔꯤꯕ ꯑꯗꯨꯗꯒꯤ ꯈꯔ ꯂꯥꯞꯇꯛꯅ ꯐꯥꯎꯒꯠꯂꯛꯂꯝꯃꯤ, ꯑꯗꯨꯒ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯧꯕꯅ, ꯕꯥꯕꯥ, ꯕꯥꯕꯥ, ꯑꯩ ꯁꯣꯔ ꯐꯨꯜꯂꯦ, ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯌꯣ, ꯕꯥꯕꯥ, ꯕꯥꯕꯥ꯫ ꯊꯧꯕꯅ ꯃꯄꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯃꯥꯒꯤ ꯃꯈꯨꯠ ꯃꯆꯥ ꯑꯗꯨꯅ ꯀꯟꯊꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯊꯧꯕꯅ ꯋꯥꯅ ꯍꯣꯠꯅꯔꯤꯕꯗꯨ ꯎꯕꯗ ꯉꯥ ꯇꯪꯈꯥꯏ ꯃꯤ ꯇꯪꯈꯥꯏ ꯑꯣꯏꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯅ, ꯍꯥꯏ ꯊꯦꯝꯕꯨꯡ, ꯏꯁꯤꯡꯗ ꯊꯨꯅ ꯆꯣꯡꯊꯔꯣ, ꯉꯥ ꯇꯪꯈꯥꯏ ꯃꯤ ꯇꯪꯈꯥꯏ ꯑꯣꯏꯕꯤ ꯑꯁꯦ ꯀꯞꯄ ꯍꯧꯔꯛꯂꯦ, ꯃꯨꯛꯇꯥ ꯑꯉꯧꯕꯁꯤꯡꯗꯣ ꯂꯣꯡꯊ꯭ꯔꯥꯏꯗꯨꯅ ꯌꯥꯔꯨꯔꯣ꯫ ꯊꯦꯝꯕꯨꯡꯁꯨ ꯄꯥꯠ ꯑꯗꯨꯒꯤ ꯏꯁꯤꯡ ꯃꯅꯨꯡꯗ ꯐꯜ ꯂꯥꯎꯅ ꯆꯣꯡꯊꯈꯤꯔꯝꯃꯤ, ꯑꯗꯨꯒ ꯏꯔꯣꯏꯗꯨꯅ ꯉꯥ ꯇꯪꯈꯥꯏ ꯃꯤ ꯇꯪꯈꯥꯏ ꯑꯣꯏꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯒ ꯂꯣꯡꯊ꯭ꯔꯥꯏ ꯑꯃ ꯌꯥꯗꯨꯅ ꯉꯥ ꯇꯪꯈꯥꯏ ꯃꯤ ꯇꯪꯈꯥꯏ ꯑꯣꯏꯕꯤ ꯑꯗꯨꯒꯤ ꯃꯄꯤ ꯑꯉꯧꯕ ꯃꯨꯛꯇꯥꯗꯨ ꯌꯥꯔꯝꯃꯤ꯫ ꯊꯦꯝꯕꯨꯡ, ꯃꯨꯛꯇꯥ ꯑꯉꯧꯕ 10ꯃꯨꯛ ꯌꯥꯔꯕꯗ ꯃꯈꯣꯏꯒꯤ ꯍꯤ ꯇꯝꯅ ꯏꯔꯣꯏꯗꯨꯅ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ꯫ ꯊꯦꯝꯕꯨꯡ ꯍꯤꯕꯥꯟꯗꯨꯗ ꯃꯈꯨꯠꯅ ꯄꯥꯏꯔꯒ ꯂꯣꯡꯊ꯭ꯔꯥꯏ ꯑꯗꯨ ꯍꯤ ꯃꯅꯨꯡꯗ ꯊꯥꯡꯒꯠꯂꯝꯃꯤ, ꯑꯗꯨꯒ ꯃꯁꯥꯁꯨ ꯑꯃꯨꯛ ꯍꯤꯅꯨꯡꯗ ꯀꯥꯔꯛꯂꯝꯃꯤ꯫ ꯊꯧꯕꯅ, ꯕꯥꯕꯥ, ꯑꯩꯒꯤ ꯈꯧꯔꯤꯁꯦ ꯊꯥꯗꯣꯛꯑꯣ ꯌꯥꯔꯦ꯫ ꯃꯆꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯊꯧꯕꯒꯤ ꯃꯄꯥꯅ ꯃꯆꯥꯒꯤ ꯃꯉꯛ ꯃꯦꯜꯂꯝꯕꯗꯨ ꯇꯣꯛꯂꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯅ, ꯃꯨꯛꯇꯥ ꯑꯉꯧꯕꯁꯦ 10ꯃꯨꯛ ꯁꯨꯔꯕꯅꯤꯅ ꯍꯟꯗꯛ ꯊꯥꯒꯤꯗ ꯅꯠꯇꯅ ꯃꯊꯪ ꯊꯥꯒꯤꯁꯨ ꯀꯣꯟꯅꯔꯅꯤ, ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯟꯅꯕ ꯇꯧꯔꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯗꯨ ꯄꯥꯠ ꯃꯄꯥꯟ ꯇꯝꯅ ꯍꯤꯗꯨ ꯍꯣꯟꯖꯤꯟꯒꯦ ꯇꯧꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯅ ꯇꯣꯡꯂꯤꯕ ꯍꯤ ꯑꯗꯨ ꯍꯥꯏ ꯍꯨꯝꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯊꯧꯕꯒꯤ ꯃꯄꯥꯅ, ꯏꯆꯥ ꯊꯣꯏꯕ, ꯍꯤꯕꯥꯟꯗꯨ ꯆꯦꯠꯅ ꯄꯥꯏꯌꯨ, ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯁꯦ ꯌꯥꯝꯅ ꯀꯜꯂꯤ꯫ ꯍꯣꯏ ꯄꯥꯕꯥ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯧꯕꯗꯨ ꯍꯤ ꯑꯗꯨꯒꯤ ꯍꯤꯕꯥꯟꯗꯨ ꯆꯦꯠꯅ ꯄꯥꯏꯔꯒ ꯐꯝꯂꯝꯃꯤ, ꯑꯗꯨꯕꯨ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯗꯨꯗꯤ ꯑꯁꯨꯝ ꯑꯁꯨꯝ ꯀꯟꯈꯠꯂꯛꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯅ ꯇꯣꯡꯂꯤꯕ ꯍꯤ ꯑꯗꯨ ꯃꯊꯪꯀꯥ ꯑꯣꯜꯂꯝꯃꯤ꯫ ꯍꯤ ꯑꯗꯨ ꯃꯊꯪꯀꯥ ꯑꯣꯟꯕꯗ ꯂꯣꯡꯊ꯭ꯔꯥꯏꯗ ꯌꯥꯎꯔꯤꯕ ꯃꯨꯛꯇꯥ ꯑꯉꯧꯕ 10ꯃꯨꯛꯇꯨ ꯏꯁꯤꯡꯗ ꯂꯣꯏꯅ ꯇꯥꯈꯤꯔꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯅ, ꯊꯦꯝꯕꯨꯡ, ꯃꯨꯛꯇꯥ ꯑꯉꯧꯕ ꯃꯌꯥꯝ ꯑꯁꯦ ꯏꯁꯤꯡꯗ ꯂꯣꯏ ꯇꯥꯁꯤꯟꯈ꯭ꯔꯦꯅꯦ, ꯀꯝꯗꯧꯅꯤ ꯇꯧꯔꯤꯕꯁꯤꯗꯤ? ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯕꯗꯨ ꯇꯥꯔꯒ ꯊꯦꯝꯕꯨꯡꯗꯨ ꯏꯔꯣꯏꯗꯨꯅ ꯃꯨꯛꯇꯥ ꯑꯉꯧꯕꯁꯤꯡꯗꯨꯕꯨ ꯈꯨꯟꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯅꯥꯀꯟ ꯑꯃꯔꯣꯝꯗꯅ ꯑꯍꯜ ꯑꯗꯨꯒ ꯊꯧꯕꯒꯤ ꯃꯄꯥꯒꯅ ꯍꯤ ꯑꯗꯨꯕꯨ ꯂꯣꯡꯊꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯍꯤ ꯑꯗꯨ ꯂꯣꯡꯊꯣꯛꯄ ꯉꯝꯂꯝꯗꯦ꯫ ꯊꯧꯕꯒꯤ ꯃꯄꯥꯅ, ꯏꯆꯥ ꯊꯣꯏꯕ, ꯁꯦ ꯍꯤ ꯑꯁꯤꯒꯤ ꯍꯤꯅꯝꯁꯤꯗ ꯇꯣꯡꯂꯣꯁꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯧꯕꯕꯨ ꯃꯄꯥꯅ ꯍꯤꯅꯝꯗ ꯊꯥꯡꯒꯠꯂꯒ ꯐꯝꯍꯜꯂꯤ, ꯑꯗꯨꯒ ꯊꯧꯕꯒꯤ ꯃꯄꯥꯒ ꯑꯍꯟ ꯑꯗꯨꯒꯁꯨ ꯍꯤꯅꯝ ꯃꯊꯛꯇ
Kakhꯠke haina hek taubaga irei amana Thauba gi mapaga ahan aduga humduna pukhirami. Thaubana Paba! 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 Thauba hinamnudu tonglaga mapabu kauduna kaplami. Nakan amaromdana Thembungdu mukta ngaubadu khunnaba haiduna ising manungda asum iroiraga kumlakpada ising manungda hauriba uriwei napiwei tauba amada makhong adu punsingkhirami. Thembung makhong adu lathoknaba kanna hotnarami adubu Thembunggi masadu asum pangtharaktana masadu iroibagi khotlambadu ngamlaklamdi. Aduna Thembungdu ironungda lukthakirami. Nakan amaromdana irei adugi ithak ipomda Thaubagi mapaga ahal aduga patki ising khawbum thaklammi. Ikui kuidana Thembunggi thawai yaudraba masadu imaida phuklaung takholaklammi. Ikui kuidana Thaubagi mapaga ahan aduga ki thawai yaudraba masasing adusu imaida phuklaungna takholaklammi. Thaubana Paba! Paba! Nana tauribasibu karino? Paba! Asi hadunan Thauba hinam adudu tonglaga kanna kaplammi. Matamna asum haukhibana numidang wairam oiraklammi. Matam asida ningthau loyumbana Thaubagi khunda loipot oina mukta angongbodu pide haiduna lanmi kaya tharaktuna khun adugi miyam adu tumna hatlammi. Khulakpana Lanmi sing khungi miyam ase hatpigano. Aikhoi soidana mukta angongbodo pizagi. Mukta angongbodo lauba chakri. Makhoi halapa phawbadangni ngaibikho. Aikhoi makhoi ngaibagi matam laite. Ining thawna taw haibaduni akhoi tawribase. Asi haiduna lanmi aduna khulakpadusu thangnan thillammi. Matam asida Thaubasu hi adu nungsitna imai chumlaga hi thangphamlomda thunglammi. Thauba hi thangphamdu hek yobada hidagi phalauna chongkhatlaga mayum tamna chelaklammi. Thaubana mayum yorokpa matamdadi khul adu phibam amada leiramli. Asiba mayamna tataduna leibadu ubada Thauba mamittagi mapi taraklammi. Ima! Ima! Thauba mamabu kauduna mamabu koithithirami. Matam aduda lanmi amana Thaubabu kachin amada machin melaga singsillammi. Khoidumna Tumilayo. Lanmi atengin thengnarabadi nang soidana hatpiba tare. Khoidumgi wadu tabada Thauba tumina leirammi. Ningthau loyumbagi lanmi mayam adu khul aduda leiriba miyam adu tumna hatlamlaga konung maikai pangna khirammi. Lanmi mayamdu chakre khanglabada Thauba kachin adudagi chenthoraklaga mamabu thiba hauraklammi. Ima! Ima! Thauba mamabu koithithirami. Kanya thangda Thaubagi mama adu laimaida thawai yaudana taraga leibadu Thaubana thengnarami. Thauba madu ubada kaptuna mamagi manaktamna sensillaga mamabu konduna kaplammi. Ima! Ima! Nakhoi loina chakhrabadi nachadi kanaga lehau haibano. Ima! Khoidum Thaubagi matau adu yengmada yamna nungaijaramdi maram aduna Thaubagi manakta phamtharaklammi. Ibungo, ngasidagi nahak khuragida leirasi. Asi haidona khoidumna namdana Thaubabu mafam adudagi chingduna puthoklammi. Asum tawna numit adudagi khoidumna Thaubabu macha sakna yoklammi. Nakan amaromdana ningthau loyumbadu mana pamjaba mukta angaubadu phangdaba aduda thengnaba khudingma pangchidi chairammi. Khoidumna Hai, Thauba, nangbu hagolone. Numise yorene he. Thauba khoidumna kaubadu taraga hakam wawa chanduna imungdagi thoraklammi. Khoidumna Thaubabu masa sakna yoktuna matamgi khonglaina asum chatkibana Thauba chahi 13-15 hairakli. Thaubana Baba, karigino angan mayusidabu urok tharariduna ngahak tumase tumphame khangdi. Ibungo, thengna horabnya sado yararoine. Khara nganna hauba tamunhe. Hoi Baba. Asi haduna Thauba masa mau sengdokpa maninglomda changkhirami. Thauba masa mau sengdokpa loirabada ayuki hakchang sajan tawrammi. Thauba nama nabadi langi lalong khangduna lanmi oiba phawba yaure. Nangna ayuki sajan phawba ningthi nungwanya tawde.
ꯏꯄꯥꯅ ꯈꯟꯕꯒ ꯅꯪꯅ ꯇꯧꯕꯒ ꯌꯥꯝꯅ ꯈꯦꯠꯅꯩꯀꯣ. ꯄꯥꯕ, ꯑꯩ ꯂꯥꯟꯃꯤ ꯑꯣꯏꯕ ꯄꯥꯝꯗꯦ ꯍꯥꯏꯕ ꯄꯥꯕꯅ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ? ꯍꯣꯏꯅꯦ, ꯑꯩꯁꯨ ꯈꯪꯉꯤꯅꯤ. ꯑꯗꯨꯕꯨ ꯅꯪꯉꯣꯟꯗ ꯂꯥꯟꯃꯤ ꯑꯣꯏꯌꯨ ꯍꯥꯏꯕ ꯅꯠꯇꯦ. ꯁꯔꯤꯛ ꯁꯔꯥꯛ ꯂꯥꯟꯒꯤ ꯂꯥꯂꯣꯡꯗꯤ ꯅꯤꯡꯊꯤꯅ ꯈꯪꯍꯟꯅꯤꯡꯉꯤ ꯅꯪꯕꯨ. ꯑꯗꯨꯒꯤꯕꯨ ꯄꯥꯕ, ꯈꯪꯅꯤꯡꯕ ꯅꯨꯃꯤꯠ ꯑꯃꯗ ꯂꯣꯏꯅ ꯈꯪꯖꯔꯛꯁꯅꯤ. ꯈꯣꯏꯗꯨꯝ ꯊꯧꯕꯒ ꯉꯥꯡꯅꯒꯗꯧꯕ ꯇꯟꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ. ꯊꯧꯕ ꯈꯣꯏꯗꯨꯝꯅ ꯏꯃꯨꯡ ꯆꯪꯈ꯭ꯔꯕꯗ ꯑꯌꯨꯛꯀꯤ ꯁꯥꯖꯤꯟ ꯁꯥꯟꯅꯔꯤꯕꯗꯨ ꯇꯧꯊꯣꯛꯂꯒ ꯃꯥꯒꯤ ꯃꯇꯥꯎ ꯃꯨꯊꯤꯒꯤꯗ ꯆꯠꯈꯤꯔꯝꯃꯤ. ꯊꯧꯕꯅ, ꯃꯨꯊꯤ, ꯃꯨꯊꯤ, ꯈꯣꯡꯕꯥꯟꯗ ꯉꯥꯔꯄꯨꯝ ꯇꯥꯜꯂꯨꯁꯤꯜꯂꯛꯑꯣ. ꯅꯪ ꯑꯃꯨꯛ ꯂꯥꯛꯑꯕ꯭ꯔꯥ? ꯆꯔꯥ ꯋꯥꯟꯈꯤꯁꯦ, ꯑꯗꯨꯒ ꯆꯠꯁꯦ. ꯂꯥꯛꯑꯣ ꯏꯃꯨꯡꯗ. ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯨꯊꯤꯒ ꯊꯧꯕꯒꯗꯨ ꯃꯨꯊꯤ ꯍꯣꯏꯗ ꯆꯔꯥ ꯋꯥꯜꯂꯒ ꯉꯥꯄ꯭ꯔꯨꯝ ꯇꯥꯟꯕ ꯆꯠꯈꯤꯔꯝꯃꯤ. ꯅꯥꯀꯟ ꯑꯃꯔꯣꯝꯗꯅ ꯈꯣꯏꯗꯨꯝꯅ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯄꯗ ꯊꯧꯕꯗꯨ ꯂꯩꯔꯝꯗꯕ ꯊꯦꯡꯅꯔꯝꯃꯤ. ꯃꯁꯤ ꯑꯉꯥꯡ ꯑꯁꯤ ꯑꯃꯨꯛ ꯉꯥꯄ꯭ꯔꯨꯝ ꯇꯥꯟꯕ ꯆꯠꯈ꯭ꯔ ꯃꯥꯜꯂꯦ ꯇꯧꯔꯤꯁꯦ. ꯑꯁꯤꯕꯨ ꯑꯩꯕꯨ ꯀꯔꯝꯅ ꯉꯥꯡꯅꯒꯗꯣꯏꯅ ꯇꯧꯔꯤꯕꯁꯤꯕꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯏꯗꯨꯝ ꯏꯃꯨꯡꯗ ꯆꯥꯛ ꯊꯣꯡꯕ ꯆꯪꯈꯤꯔꯝꯃꯤ. ꯅꯥꯀꯟ ꯑꯃꯔꯣꯝꯗꯅ ꯅꯤꯡꯊꯧ ꯂꯣꯌꯨꯝꯕꯅ ꯃꯥꯒꯤ ꯃꯇꯥꯎ ꯂꯥꯟꯃꯤ ꯂꯨꯆꯤꯡꯕ ꯇꯦꯜꯍꯩꯕ ꯑꯗꯨꯗ ꯅꯧꯅ ꯃꯨꯛꯇꯥ ꯑꯉꯧꯕ ꯑꯗꯨꯒꯤ ꯋꯥ ꯍꯧꯗꯣꯔꯛꯂꯝꯃꯤ. ꯏꯇꯥꯎ, ꯍꯟꯗꯛꯇꯤ ꯎꯄꯥꯏ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯇꯧꯔꯒ ꯃꯨꯛꯇꯥ ꯑꯉꯧꯕꯗꯣ ꯑꯩꯒꯤ ꯐꯝꯗ ꯁꯤꯟꯅꯗꯕ ꯌꯥꯗꯦ. ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯅꯅꯥꯏꯅ ꯍꯟꯗꯛꯇꯤ ꯎꯄꯥꯏ ꯑꯃ ꯍꯦꯛꯇ ꯇꯧꯔꯒ ꯃꯨꯛꯇꯥ ꯑꯉꯧꯕꯗꯣ ꯏꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯁꯤꯟꯅꯖꯒꯦ. ꯅꯤꯡꯊꯧ ꯂꯣꯌꯨꯝꯕ ꯂꯥꯟꯃꯤ ꯂꯨꯆꯤꯡꯕ ꯇꯦꯜꯍꯩꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ. ꯑꯁꯣꯝꯗꯅ ꯊꯧꯕꯒ ꯑꯃꯨꯊꯣꯏꯒꯗꯨ ꯉꯥꯄ꯭ꯔꯨꯝ 5-6 ꯐꯥꯔꯛꯂꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ. ꯈꯣꯏꯗꯨꯝꯅ, ꯊꯧꯕ, ꯆꯥꯛ ꯂꯣꯏꯔꯕꯅꯤ, ꯆꯥꯔꯁꯤ. ꯑꯃꯨꯛ ꯆꯠꯈ꯭ꯔꯒꯅꯨ. ꯍꯣꯏ ꯄꯥꯕ. ꯑꯁꯨꯝꯅ ꯃꯄꯥ ꯃꯆꯥꯗꯨ ꯑꯌꯨꯛꯀꯤ ꯆꯥꯛꯂꯦꯟ ꯆꯥꯛꯇꯨ ꯍꯥꯎꯕ ꯍꯥꯎꯇꯕ ꯊꯤꯗꯅ ꯆꯥꯃꯤꯟꯅꯔꯝꯃꯤ. ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ. ꯇꯦꯜꯍꯩꯕꯗꯨ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯅ ꯋꯥꯈꯜ ꯀꯟꯅ ꯈꯜꯂꯝꯃꯤ. ꯇꯦꯜꯍꯩꯕꯅ, ꯅꯤꯡꯊꯧꯅ ꯃꯔꯣꯜ ꯑꯃ ꯃꯨꯛꯇꯥ ꯑꯉꯧꯕꯗꯨꯗ ꯍꯥꯏꯔꯒ ꯂꯩ. ꯂꯩꯕꯥꯛ ꯑꯁꯤꯒꯤꯗꯤ ꯀꯔꯤꯁꯨ ꯈꯟꯕ ꯅꯠꯇꯦ. ꯑꯁꯨꯝꯅ ꯇꯦꯜꯍꯩꯕꯗꯨ ꯋꯥꯈꯜ ꯈꯟꯐꯝ ꯈꯪꯗ ꯂꯩꯔꯝꯃꯤ. ꯇꯦꯜꯍꯩꯕ ꯋꯥꯈꯜ ꯈꯟꯕ ꯌꯥꯕ ꯈꯜꯂꯒ ꯂꯥꯟꯃꯤ ꯈꯔ ꯊꯝꯅꯥꯄꯥꯠꯇ ꯆꯠꯂꯒ ꯉꯥ ꯇꯪꯈꯥꯏ ꯃꯤ ꯇꯪꯈꯥꯏ ꯑꯣꯏꯕꯤ ꯑꯗꯨꯕꯨ ꯌꯦꯡꯁꯤꯜꯂꯨꯆꯣ ꯍꯥꯏꯅ ꯊꯥꯔꯝꯃꯤ. ꯇꯦꯜꯍꯩꯕꯒꯤ ꯌꯥꯊꯪ ꯐꯪꯂꯕꯗ ꯂꯥꯟꯃꯤ ꯈꯔ ꯊꯝꯅꯥꯄꯥꯠ ꯇꯝꯅ ꯂꯥꯛꯇꯨꯅ ꯉꯥ ꯇꯪꯈꯥꯏ ꯃꯤ ꯇꯪꯈꯥꯏ ꯑꯣꯏꯕꯤ ꯑꯗꯨꯕꯨ ꯀꯣꯌꯦꯡ ꯌꯦꯡꯂꯝꯃꯤ. ꯂꯥꯟꯃꯤ ꯑꯃꯅ, ꯀꯔꯥꯏꯗ ꯂꯩꯕ ꯉꯥ ꯇꯪꯈꯥꯏ ꯃꯤ ꯇꯪꯈꯥꯏ ꯑꯣꯏꯕꯤ ꯅꯨꯄꯤꯅꯣ ꯈꯪꯗꯦ. ꯑꯩꯈꯣꯏꯅ ꯑꯁꯨꯛ ꯀꯨꯏꯅ ꯊꯤꯔꯛꯂꯤꯕꯁꯦ ꯑꯃꯨꯛꯇꯕꯨ ꯎꯖꯒꯦ ꯐꯪꯗꯦ. ꯑꯃꯅ ꯑꯃꯨꯛ, ꯍꯥꯏ, ꯑꯥꯗ ꯂꯩꯔꯤꯇꯨ, ꯃꯗꯨꯒꯤ ꯉꯥ ꯇꯪꯈꯥꯏ ꯃꯤ ꯇꯪꯈꯥꯏ ꯑꯣꯏꯕꯤ ꯅꯨꯄꯤ ꯑꯗꯣ. ꯃꯥꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅ ꯏꯁꯤꯡꯗ ꯁꯥꯟꯅꯔꯤꯕꯅꯣ ꯌꯦꯡꯉꯨꯅꯦ. ꯃꯁꯛꯁꯨ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ ꯇꯧꯔꯤꯕꯁꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯟꯃꯤ 5-6 ꯑꯗꯨꯅ ꯉꯥ ꯇꯪꯈꯥꯏ ꯃꯤ tangkai ꯑꯣꯏꯕꯤ ꯑꯗꯨꯅ ꯏꯁꯤꯡ ꯃꯅꯨꯡꯗꯒꯤ ꯃꯃꯩ ꯑꯗꯨ ꯍꯥꯏꯒꯠ ꯍꯥꯏꯗꯥ ꯇꯧꯗꯨꯅ ꯁꯥꯟꯅꯔꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯥꯟꯃꯤ ꯑꯃꯅ ꯀꯥꯟꯅꯗꯦ, ꯃꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯂꯨꯆꯤꯡꯕ ꯇꯦꯜꯍꯩꯕꯗ ꯄꯥꯎꯗꯝ ꯂꯨꯕꯅ ꯐꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯃꯈꯣꯏꯒꯤ ꯂꯨꯆꯤꯡꯕ ꯇꯦꯜꯍꯩꯕꯒꯤ ꯃꯅꯥꯛꯇ ꯄꯥꯎ ꯇꯝꯕ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯂꯥꯟꯃꯤꯒꯤ ꯂꯨꯆꯤꯡꯕ ꯇꯦꯜꯍꯩꯕꯅ ꯂꯥꯟꯃꯤꯁꯤꯡꯗ ꯉꯥ tangkai ꯃꯤ tangkai ꯑꯣꯏꯕꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯍꯤꯡꯅ ꯐꯥꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯂꯥꯟꯃꯤ ꯑꯃꯅ ꯉꯥ tangkai ꯃꯤ tangkai ꯑꯣꯏꯕꯤ ꯅꯨꯄꯤ ꯑꯗꯣ ꯍꯤꯡꯅ ꯐꯥꯕ ꯍꯥꯏꯕꯁꯤ ꯑꯔꯥꯏꯕ ꯊꯕꯛ ꯑꯃꯗꯤ ꯑꯣꯏꯔꯣꯏꯗꯧꯔꯤ꯫ ꯑꯃꯅ ꯑꯃꯨꯛ ꯑꯗꯨꯕꯨ ꯐꯥꯗꯕꯗꯤ ꯌꯥꯔꯣꯏꯗꯧꯔꯤꯕꯅꯤ, ꯑꯉꯝꯕꯒꯤ ꯌꯥꯊꯪꯅꯤ, ꯍꯤꯠꯇꯣꯛꯄ ꯌꯥꯕ ꯅꯠꯇꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯗꯨ ꯊꯝꯅꯥꯄꯥꯠ ꯇꯝꯅ ꯉꯥ tangkai ꯃꯤ tangkai ꯑꯣꯏꯕꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯐꯥꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯗꯨ ꯄꯥꯠ ꯃꯄꯥꯟ ꯌꯧꯔꯕꯗ ꯃꯥꯒꯤ ꯍꯤꯗ ꯂꯣꯡ ꯄꯥꯏꯕ ꯌꯥꯎ, ꯆꯩꯁꯥꯡ ꯄꯥꯏꯕ ꯌꯥꯎ ꯇꯧꯗꯨꯅ ꯍꯤ ꯍꯣꯟꯗꯣꯛꯅꯔꯛꯂꯝꯃꯤ꯫ ꯉꯥ ꯅꯨꯄꯤ ꯑꯗꯨꯅ ꯀꯔꯤꯅꯣ ꯑꯣꯏꯔꯛꯂꯤꯕ ꯃꯇꯧ ꯑꯁꯤꯕꯣ? ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯁꯤꯅ ꯑꯩꯕꯨ ꯐꯥꯕ ꯂꯥꯛꯂꯕ ꯃꯥꯜꯂꯤ꯫ ꯑꯩ ꯏꯔꯣꯟꯅꯨꯡꯗ ꯂꯨꯞꯍꯧꯕꯅ ꯐꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯉꯥ ꯅꯨꯄꯤ ꯑꯗꯨ ꯏꯔꯣꯟꯅꯨꯡꯗ ꯂꯨꯞꯊꯈꯤꯔꯝꯃꯤ꯫ ꯂꯥꯟꯃꯤ ꯑꯃꯅ ꯍꯧꯖꯤꯛꯇ ꯁ꯭ꯋꯥꯏꯗ ꯂꯩꯍꯧꯗꯥꯅꯤ, ꯃꯗꯨꯒꯤ ꯉꯥ tangkai ꯃꯤ tangkai ꯑꯣꯏꯕꯤ ꯅꯨꯄꯤ ꯑꯗꯣ ꯀꯔꯥꯏ ꯆꯠꯈ꯭ꯔꯖꯥꯠꯅꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯗꯨ ꯉꯥ tangkai ꯃꯤ tangkai ꯑꯣꯏꯕꯤ ꯅꯨꯄꯤ ꯑꯗꯨ ꯄꯥꯠ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯍꯤꯁꯤꯡ ꯑꯗꯨ ꯀꯣꯏꯅ ꯍꯣꯟꯗꯨꯅ ꯀꯟꯅ ꯊꯤꯔꯝꯃꯤ꯫ ꯂꯥꯟꯃꯤ ꯑꯃꯅ ꯑꯥꯏ ꯑꯥꯗ ꯂꯩꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ
ꯂꯥꯟꯃꯤ ꯑꯗꯨꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯂꯣꯡ ꯑꯗꯨ ꯉꯥ ꯇꯪꯈꯥꯏ ꯃꯤ ꯇꯪꯈꯥꯏ ꯑꯣꯏꯕꯤ ꯑꯗꯨ ꯇꯝꯅ ꯍꯨꯜꯂꯝꯃꯤ꯫ ꯂꯣꯡ ꯑꯗꯨꯅ ꯉꯥ ꯇꯪꯈꯥꯏ ꯃꯤ ꯇꯪꯈꯥꯏ ꯑꯣꯏꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯩꯗ ꯌꯨꯡꯂꯝꯃꯤ꯫ ꯏꯃꯥ! ꯀꯔꯝ ꯇꯧꯅꯤ ꯁꯤꯗꯤ? ꯑꯩꯒꯤ ꯏꯃꯩ ꯑꯁꯤꯗ ꯂꯣꯡ ꯑꯁꯤꯅ ꯄꯥꯜꯂꯕꯅꯤꯅ ꯏꯔꯣꯏꯕꯁꯨ ꯌꯥꯔꯔꯣꯏ꯫ ꯑꯩꯕꯨ ꯃꯤꯐꯠꯇꯁꯤꯡ ꯑꯁꯤꯒꯤ ꯃꯈꯨꯠꯇ ꯇꯥꯕ ꯇꯥꯔꯕꯣ? ꯂꯥꯟꯃꯤ ꯑꯗꯨꯅ ꯉꯥ ꯇꯪꯈꯥꯏ ꯃꯤ ꯇꯪꯈꯥꯏ ꯑꯣꯏꯕꯤ ꯅꯨꯄꯤ ꯑꯁꯤ ꯃꯃꯩꯗ ꯂꯣꯡꯅ ꯄꯥꯟꯕꯗꯒꯤ ꯉꯥ ꯇꯪꯈꯥꯏ ꯃꯤ ꯇꯪꯈꯥꯏ ꯑꯣꯏꯕꯤ ꯅꯨꯄꯤ ꯑꯁꯤ ꯏꯔꯣꯏꯕ ꯉꯝꯗ ꯂꯩꯔꯦ꯫ ꯃꯥꯕꯨ ꯐꯥꯅꯕ ꯇꯧꯔꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯗꯨꯅ ꯍꯨꯞꯆꯤꯜꯂꯒ ꯉꯥ ꯇꯪꯈꯥꯏ ꯃꯤ ꯇꯪꯈꯥꯏ ꯑꯣꯏꯕꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯐꯥꯔꯝꯃꯤ꯫ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯗꯨꯅ ꯉꯥ ꯇꯪꯈꯥꯏ ꯃꯤ ꯇꯪꯈꯥꯏ ꯑꯣꯏꯕꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯂꯥꯟꯃꯤꯒꯤ ꯂꯨꯆꯤꯡꯕ ꯇꯦꯜꯍꯩꯕꯗ ꯀꯠꯂꯝꯃꯤ꯫ ꯇꯦꯜꯍꯩꯕ ꯉꯥ ꯇꯪꯈꯥꯏ ꯃꯤ ꯇꯪꯈꯥꯏ ꯑꯣꯏꯕꯤ ꯅꯨꯄꯤꯗꯨꯒꯤ ꯃꯃꯩ ꯑꯗꯨ ꯃꯈꯨꯠꯅ ꯇꯞꯅ ꯅꯥꯜꯂꯝꯃꯤ꯫ ꯍꯩꯁ! ꯁꯤꯗꯤ ꯂꯪꯇ꯭ꯔꯤꯛ ꯂꯪꯅ ꯐꯖꯩꯅꯦ꯫ ꯀꯅꯥ ꯂꯩ? ꯍꯧꯖꯤꯛꯃꯛ ꯉꯥ ꯇꯪꯈꯥꯏ ꯃꯤ ꯇꯪꯈꯥꯏ ꯑꯣꯏꯕꯤ ꯅꯨꯄꯤ ꯑꯁꯤ ꯏꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯄꯨꯅꯕ ꯇꯧ꯫ ꯂꯥꯟꯃꯤꯒꯤ ꯂꯨꯆꯤꯡꯕ ꯇꯦꯜꯍꯩꯕꯒꯤ ꯌꯥꯊꯪ ꯐꯪꯂꯕꯗ ꯂꯥꯟꯃꯤ ꯈꯔꯅ ꯉꯥ ꯇꯪꯈꯥꯏ ꯃꯤ ꯇꯪꯈꯥꯏ ꯑꯣꯏꯕꯤ ꯅꯨꯄꯤ ꯑꯗꯨ ꯅꯤꯡꯊꯧ ꯂꯣꯌꯨꯝꯕꯒꯤ ꯃꯅꯥꯛꯇ ꯄꯨꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯂꯣꯌꯨꯝꯕ ꯉꯥ ꯇꯪꯈꯥꯏ ꯃꯤ ꯇꯪꯈꯥꯏ ꯑꯣꯏꯕꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯍꯥꯍꯥꯍꯥ! ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯑꯄꯥꯝꯕ ꯐꯪꯂꯦ꯫ ꯀꯅꯥ ꯂꯩ? ꯍꯧꯖꯤꯛꯃꯛ ꯉꯥ ꯇꯪꯈꯥꯏ ꯃꯤ ꯇꯪꯈꯥꯏ ꯑꯣꯏꯕꯤ ꯅꯨꯄꯤ ꯑꯁꯤ ꯄꯨꯈ꯭ꯔꯤ ꯃꯆꯥ ꯑꯃ ꯂꯩꯔꯤꯕꯗꯨꯗ ꯊꯥꯗꯔꯨꯆꯣ꯫ ꯐꯒꯅꯤ ꯅꯤꯡꯊꯧ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯟꯃꯤ ꯈꯔꯅ ꯉꯥ ꯇꯪꯈꯥꯏ ꯃꯤ ꯇꯪꯈꯥꯏ ꯑꯣꯏꯕꯤ ꯅꯨꯄꯤ ꯑꯗꯨ ꯀꯣꯅꯨꯡꯗ ꯂꯩꯕ ꯄꯨꯈ꯭ꯔꯤ ꯃꯆꯥ ꯑꯃꯗ ꯊꯥꯗꯔꯝꯃꯤ꯫ ꯈꯣꯏꯗꯨꯝꯁꯨ ꯉꯥ ꯇꯪꯈꯥꯏ ꯃꯤ ꯇꯪꯈꯥꯏ ꯑꯣꯏꯕꯤ ꯅꯨꯄꯤ ꯑꯗꯨ ꯐꯥꯕꯒꯤ ꯄꯥꯎ ꯑꯗꯨ ꯂꯥꯟꯃꯤ ꯑꯃꯅ ꯇꯝꯂꯛꯇꯅ ꯇꯥꯔꯝꯃꯤ꯫ ꯇꯁꯦꯡꯕꯗꯤ ꯃꯍꯥꯛꯅ ꯊꯧꯕꯕꯨ ꯃꯌꯨꯝꯗ ꯄꯨꯔꯛꯄ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯂꯥꯟꯃꯤ ꯑꯣꯏꯕ ꯇꯣꯛꯂꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯑꯃꯅ ꯄꯥꯎꯗꯨ ꯂꯣꯟꯅ ꯈꯣꯏꯗꯨꯝꯗ ꯄꯤꯔꯛꯄꯅꯤ꯫ ꯈꯣꯏꯗꯨꯝꯅ, ꯏꯄꯥꯒꯤ ꯊꯧꯕ, ꯅꯍꯥꯛ ꯂꯥꯟꯃꯤ ꯑꯣꯏꯗꯕ ꯌꯥꯗ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛꯀꯤ ꯅꯊꯧ ꯂꯥꯛꯂꯤ꯫ ꯄꯥꯕꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ? ꯑꯩ ꯂꯥꯟꯃꯤ ꯑꯣꯏꯕ ꯄꯥꯝꯗꯦ ꯍꯥꯏꯕꯁꯦ ꯄꯥꯕꯁꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯒ ꯂꯥꯟꯃꯤ ꯑꯣꯏꯌꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯊꯧꯕꯅ ꯑꯗꯨꯝꯅ ꯊꯧꯁꯥꯗꯅ ꯈꯨꯝꯂꯛꯄ ꯑꯗꯨꯗ ꯈꯣꯏꯗꯨꯝꯅ ꯍꯧꯈꯤꯕ ꯊꯧꯕꯕꯨ ꯃꯥꯅ ꯀꯔꯝꯅ ꯌꯨꯝꯗ ꯄꯨꯔꯛꯈꯤꯕ ꯍꯥꯏꯅ ꯇꯝꯂꯝꯃꯤ꯫ ꯈꯣꯏꯗꯨꯝꯅ, ꯏꯄꯥꯒꯤ ꯊꯧꯕ, ꯊꯝꯅꯥꯄꯥꯠꯇ ꯆꯥꯛꯇꯥꯕ ꯉꯥ ꯇꯪꯈꯥꯏ ꯃꯤ ꯇꯪꯈꯥꯏ ꯑꯣꯏꯕꯤ ꯅꯨꯄꯤ ꯑꯗꯨ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤ ꯃꯌꯥꯝꯅ ꯐꯥꯗꯨꯅ ꯀꯣꯅꯨꯡꯒꯤ ꯄꯨꯈ꯭ꯔꯤ ꯃꯆꯥ ꯑꯃꯗ ꯊꯥꯗꯗꯨꯅ ꯊꯝꯂ ꯃꯥꯜꯂꯤ꯫ ꯉꯥ ꯇꯪꯈꯥꯏ ꯃꯤ ꯇꯪꯈꯥꯏ ꯑꯣꯏꯕꯤ ꯅꯨꯄꯤ ꯑꯗꯨ ꯊꯥꯗꯣꯛꯄ ꯍꯥꯏꯕꯁꯦ ꯅꯪꯒꯤ ꯅꯊꯧꯅꯤ꯫ ꯄꯥꯕꯥ, ꯃꯗꯣ ꯑꯩꯒꯤ ꯏꯊꯧ ꯅꯠꯇꯦ꯫ ꯉꯥ ꯇꯪꯈꯥꯏ ꯃꯤ ꯇꯪꯈꯥꯏ ꯑꯣꯏꯕꯤ ꯅꯨꯄꯤ ꯑꯗꯨꯒ ꯑꯩꯒ ꯊꯣꯏꯅ ꯃꯔꯤ ꯂꯩꯅꯗꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯧꯕ ꯏꯃꯨꯡꯗ ꯁꯥꯎꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯆꯥꯅ ꯆꯪꯈꯤꯕꯗꯨ ꯈꯣꯏꯗꯨꯝꯅ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯗ ꯊꯧꯕꯒꯤ ꯃꯃꯪꯗ ꯉꯥ ꯇꯪꯈꯥꯏ ꯃꯤ ꯇꯪꯈꯥꯏ ꯑꯣꯏꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯄꯤꯔꯣꯏꯅꯅ ꯊꯧꯕꯗ ꯌꯦꯡꯗꯨꯅ ꯂꯩꯕꯗꯨ ꯊꯧꯕꯅ ꯎꯔꯝꯃꯤ꯫ ꯑꯦ, ꯀꯔꯤ ꯃꯪꯅꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯧꯕ ꯃꯃꯥꯏ ꯃꯃꯤꯠꯇ ꯀꯥꯔꯤꯕ ꯍꯨꯃꯥꯡ ꯑꯗꯨ ꯇꯩꯊꯣꯛꯂꯝꯃꯤ꯫ ꯊꯧꯕ ꯑꯃꯨꯛ ꯍꯟꯅ ꯇꯨꯝꯊꯅꯕ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯃꯤꯠ ꯍꯦꯛ ꯎꯏꯁꯤꯟꯕ ꯈꯨꯗꯤꯡꯒꯤ ꯉꯥ ꯇꯪꯈꯥꯏ ꯃꯤ ꯇꯪꯈꯥꯏ ꯑꯣꯏꯕꯤ ꯅꯨꯄꯤ ꯑꯗꯨ ꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯃꯤꯠ ꯎꯏꯁꯤꯟꯕ ꯈꯨꯗꯤꯡ ꯉꯥ ꯇꯪꯈꯥꯏ ꯃꯤ ꯇꯪꯈꯥꯏ ꯑꯣꯏꯕꯤ ꯑꯗꯨꯕꯨ ꯎꯔꯤꯕꯁꯤꯅ? ꯑꯁꯤ ꯈꯟꯗꯨꯅ ꯊꯧꯕꯗꯨ ꯑꯍꯤꯡ ꯑꯗꯨꯃ ꯇꯨꯝꯊꯕ ꯉꯝꯗ ꯅꯣꯡꯉꯥꯟꯕꯅ ꯍꯥꯟꯈꯤꯔꯝꯃꯤ꯫ ꯊꯧꯕ ꯃꯁꯥꯗꯨ ꯏꯇꯟ ꯇꯟꯅ ꯐꯃꯨꯡꯗꯒꯤ ꯃꯈꯣꯡ ꯊꯥꯡꯅꯤꯡꯗ ꯊꯥꯡꯗꯨꯅ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯈꯣꯏꯗꯨꯝꯅꯤ ꯁꯨꯃꯥꯡꯗ ꯁꯥꯖꯠ ꯁꯥꯟꯅꯗꯨꯅ ꯂꯩꯕ ꯎꯔꯝꯃꯤ꯫ ꯄꯥꯕꯥ, ꯑꯩꯁꯨ ꯂꯥꯟꯃꯤ ꯑꯣꯏꯕ ꯌꯥꯎꯔꯒꯦ꯫ ꯏꯄꯥꯒꯤ ꯊꯧꯕ, ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯑꯁꯦꯡꯕꯔꯣ? ꯏꯄꯥꯗꯤ ꯃꯪꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯏꯆꯥꯒꯤ ꯋꯥꯁꯦ꯫ ꯍꯣꯏ, ꯏꯆꯥꯅꯕꯨ ꯌꯥꯔꯕꯗꯤ ꯉꯁꯤꯗꯒꯤ ꯏꯄꯥꯅ ꯂꯥꯟꯉꯤ ꯂꯥꯂꯣꯡ ꯇꯝꯕꯤꯔꯒ ꯂꯣꯏꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯈꯣꯏꯗꯨꯝꯅ ꯊꯧꯕꯕꯨ ꯁꯔꯤꯛ ꯁꯔꯥꯛ ꯂꯥꯟꯉꯤ ꯂꯥꯂꯣꯡ ꯅꯤꯡꯊꯤꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯊꯧꯕꯁꯨ ꯅꯧꯅ ꯀꯣꯅꯨꯡꯒꯤ ꯂꯥꯟꯃꯤ ꯀꯧꯕꯒꯤ ꯆꯥꯡꯌꯦꯡ ꯌꯥꯎꯔꯝꯃꯤ꯫ ꯊꯧꯕ ꯆꯥꯡꯌꯦꯡ ꯑꯗꯨꯗ ꯃꯥꯏ ꯄꯥꯛꯂꯝꯃꯤ꯫ ꯄꯥꯕꯣ, ꯑꯩ ꯂꯥꯟꯃꯤ ꯑꯣꯏꯕꯒꯤ ꯆꯥꯡꯌꯦꯡꯗ ꯃꯥꯏ ꯄꯥꯛꯂꯤ꯫ ꯑꯩ ꯀꯣꯅꯨꯡꯒꯤ ꯂꯥꯟꯃꯤ ꯑꯣꯏꯔꯅꯤꯌꯦ꯫ ꯑꯁꯦꯡꯕ꯭ꯔꯣ ꯏꯕꯨꯡꯉꯣ? ꯏꯄꯥꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ꯫ ꯌꯦꯡꯉꯣꯏ, ꯅꯪꯒꯤ ꯊꯧꯗꯥꯡ ꯍꯥꯏꯕꯕꯨ ꯉꯥ ꯇꯪꯈꯥꯏ ꯃꯤ ꯇꯪꯈꯥꯏ ꯑꯣꯏꯕꯤ ꯅꯨꯄꯤ ꯑꯗꯨ ꯀꯟꯕ ꯑꯁꯤ ꯀꯥꯎꯐꯗꯦꯀꯣ? ꯍꯣꯏ ꯄꯥꯕ, ꯅꯆꯥ ꯀꯧꯖꯔꯣꯏ꯫
ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯧꯕꯅ ꯃꯄꯥꯕꯨꯡ ꯈꯣꯏꯗꯨꯡꯒꯤ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯂꯝꯃꯤ꯫ ꯅꯥꯀꯟ ꯑꯃꯔꯣꯝꯗꯅ ꯅꯤꯡꯊꯧ ꯂꯣꯌꯨꯝꯕꯅ ꯉꯥ ꯇꯪꯈꯥꯏ ꯃꯤ ꯇꯪꯈꯥꯏ ꯑꯣꯏꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯆꯦꯡ ꯈꯔ ꯄꯨꯈ꯭ꯔꯤ ꯃꯆꯥ ꯑꯗꯨꯗ ꯂꯪꯊꯔꯝꯃꯤ꯫ ꯄꯨꯈ꯭ꯔꯤ ꯃꯅꯨꯡꯗ ꯆꯦꯡ ꯈꯔ ꯂꯪꯊꯔꯛꯄꯗꯨ ꯎꯕꯗ ꯄꯨꯈ꯭ꯔꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯉꯥ ꯇꯪꯈꯥꯏ ꯃꯤ ꯇꯪꯈꯥꯏ ꯑꯣꯏꯕꯤ ꯅꯨꯄꯤ ꯑꯗꯨ ꯐꯥꯎꯒꯠꯂꯛꯂꯒ ꯆꯦꯡꯗꯨ ꯆꯥꯔꯝꯃꯤ꯫ ꯂꯣꯌꯨꯝꯕꯅ ꯆꯥꯎ ꯆꯥꯎ, ꯅꯪꯕꯨ ꯑꯩꯅ ꯄꯤꯖ ꯄꯤꯊꯛ ꯇꯧꯔꯤꯕꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ, ꯅꯪꯒꯤ ꯅꯄꯤ ꯑꯣꯏꯔꯤꯕ ꯃꯨꯛꯇꯥ ꯉꯧꯕꯗꯣ ꯑꯩꯒꯤ ꯏꯐꯝꯗ ꯄꯤꯅꯕꯅꯤ꯫ ꯅꯤꯡꯊꯧ ꯂꯣꯌꯨꯝꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯉꯥ ꯇꯪꯈꯥꯏ ꯃꯤ ꯇꯪꯈꯥꯏ ꯑꯣꯏꯕꯤ ꯅꯨꯄꯤ ꯑꯗꯨ ꯅꯤꯡꯊꯧ ꯂꯣꯌꯨꯝꯕꯗ ꯇꯇꯨ ꯇꯇꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯂꯣꯌꯨꯝꯕꯅ ꯉꯥ ꯇꯪꯈꯥꯏ ꯃꯤ ꯇꯪꯈꯥꯏ ꯑꯣꯏꯕꯤ ꯅꯨꯄꯤ ꯑꯗꯨꯗ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯍꯥꯏꯔꯝꯂꯒ ꯅꯣꯛ ꯅꯣꯛꯇꯨꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯥꯀꯟ ꯑꯃꯔꯣꯝꯗꯅ ꯊꯧꯕ ꯃꯐꯤ ꯃꯔꯣꯟ ꯌꯣꯝꯁꯤꯜꯂꯒ ꯀꯣꯅꯨꯡ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯩꯅ ꯂꯥꯟꯃꯤ ꯑꯣꯏꯅꯦꯅ ꯇꯧꯔꯤꯕꯁꯤꯕꯨ ꯑꯣꯟꯊꯣꯛꯅꯗꯤ ꯍꯩꯅꯔꯣꯏꯗꯧꯔꯤꯗ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯧꯕ ꯀꯣꯅꯨꯡꯗ ꯂꯥꯟꯃꯤꯁꯤꯡꯒꯤ ꯂꯩꯐꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯊꯧꯕ ꯍꯩꯅꯗ ꯂꯥꯟꯃꯤ ꯑꯣꯏꯔꯝꯃꯤ꯫ ꯊꯧꯕ ꯃꯇꯝ ꯈꯔ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯛꯄꯗꯒꯤ ꯍꯥꯟꯅꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒ ꯀꯧꯅ ꯉꯥꯡꯅ ꯇꯧꯔꯝꯃꯤ꯫ ꯊꯧꯕꯅ ꯏꯌꯥꯝꯕ ꯀꯩꯅꯣꯝꯇ ꯍꯪꯒꯦ꯫ ꯍꯥꯟꯅꯒꯤ ꯂꯥꯟꯃꯤ ꯑꯗꯨꯅ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ? ꯏꯌꯥꯝꯕ, ꯉꯥ ꯇꯪꯈꯥꯏ ꯃꯤ ꯇꯪꯈꯥꯏ ꯑꯣꯏꯕꯤ ꯅꯨꯄꯤ ꯑꯃ ꯀꯣꯅꯨꯡꯒꯤ ꯄꯨꯈ꯭ꯔꯤ ꯃꯆꯥꯗ ꯐꯥꯖꯤꯜꯂꯒ ꯂꯩ ꯍꯥꯏ꯫ ꯃꯗꯨꯒꯤ ꯃꯐꯝ ꯑꯗꯣ ꯏꯌꯥꯝꯕꯕꯨ ꯈꯪꯕ꯭ꯔꯣ? ꯈꯪꯉꯤ, ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ? ꯃꯗꯨꯗ ꯃꯤ ꯑꯇꯣꯞꯄ ꯆꯪꯕ ꯌꯥꯗꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧꯅ ꯏꯌꯥꯝꯕ ꯊꯩꯕꯣꯡꯗꯪ ꯆꯪꯕ ꯌꯥꯕꯅꯤ꯫ ꯊꯧꯕ ꯂꯥꯟꯃꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯕꯗ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯊꯧꯕ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯇꯨꯡꯗ ꯊꯩꯕꯣꯡꯒꯤ ꯃꯅꯥꯛꯇ ꯅꯛꯁꯤꯟꯅꯕ ꯍꯣꯠꯅꯔꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯦꯛ ꯅꯣꯡꯉꯥꯟꯕꯒ ꯊꯧꯕꯅ ꯊꯩꯕꯣꯡꯅ ꯆꯥꯅꯕ ꯑꯆꯥ ꯑꯊꯛ ꯈꯔ ꯂꯣꯟꯅ ꯀꯅꯥꯁꯨ ꯈꯪꯍꯟꯗꯅ ꯊꯩꯕꯣꯡꯒꯤ ꯃꯅꯥꯛꯇ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯏꯌꯥꯝꯕꯒꯤꯅꯤ ꯍꯥꯏꯅ ꯅꯅꯥꯎꯅ ꯆꯥꯅꯕ ꯈꯔ ꯄꯨꯔꯛꯂꯤꯌꯦ, ꯃꯁꯤꯕꯨ ꯍꯥꯕ ꯌꯥꯕ꯭ꯔꯥ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ꯫ ꯊꯩꯕꯣꯡꯅ ꯀꯔꯤꯒꯤꯅꯣ? ꯅꯪꯅ ꯑꯩꯒꯤ ꯆꯥꯅꯕ ꯄꯨꯔꯛꯂꯤꯕꯗꯤ ꯀꯔꯤ ꯍꯥꯏꯅꯤꯡꯕ ꯂꯩꯕꯒꯤꯅꯣ? ꯏꯌꯥꯝꯕ, ꯀꯔꯤꯁꯨ ꯍꯥꯏꯅꯤꯡꯕ ꯂꯩꯖꯗꯦ꯫ ꯏꯌꯥꯝꯕꯅ ꯋꯥꯅ ꯍꯣꯠꯅꯕꯗꯣ ꯎꯕꯗ ꯅꯅꯥꯎꯅ ꯄꯤꯖꯅꯤꯡ ꯇꯧꯕꯅꯤ꯫ ꯊꯩꯕꯣꯡ ꯃꯤ ꯑꯇꯣꯞꯄ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯀꯣꯏꯔꯩ ꯂꯩꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯀꯅꯥꯁꯨ ꯂꯩꯕ ꯎꯗꯦ ꯈꯪꯂꯕꯗ ꯊꯧꯕꯒꯤ ꯃꯈꯨꯠꯇꯒꯤ ꯆꯥꯅꯕꯗꯨ ꯂꯧꯔꯒ ꯆꯥꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯊꯧꯕꯅ ꯊꯩꯕꯣꯡꯒꯤ ꯃꯅꯥꯛ ꯅꯛꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯧꯕꯅ ꯑꯗꯨꯝꯅ ꯊꯩꯕꯣꯡꯗ ꯄꯤꯖ ꯄꯤꯊꯛ ꯇꯧꯕꯗꯒꯤ ꯊꯩꯕꯣꯡꯅꯁꯨ ꯊꯧꯕꯕꯨ ꯂꯨꯅ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇꯗꯤ ꯊꯩꯕꯣꯡꯅ ꯉꯥ ꯇꯪꯈꯥꯏ ꯃꯤ ꯇꯪꯈꯥꯏ ꯑꯣꯏꯕꯤ ꯅꯨꯄꯤ ꯑꯗꯨ ꯁꯪꯂꯤꯉꯩ ꯃꯇꯝꯗ ꯊꯧꯕꯅ ꯊꯩꯕꯣꯡꯒꯤ ꯆꯥꯅꯕꯗ ꯈꯣꯡ ꯍꯥꯝꯗꯅꯕ ꯍꯤꯗꯥꯛ ꯍꯥꯞꯂꯝꯃꯤ꯫ ꯃꯗꯨ ꯆꯥꯔꯨꯕꯗꯒꯤ ꯊꯩꯕꯣꯡ ꯑꯗꯨ ꯈꯣꯡ ꯍꯥꯝꯅꯤꯡꯕ ꯈꯪꯐꯥꯎ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯊꯩꯕꯣꯡꯅ ꯁꯨꯒꯠꯂꯒ ꯂꯩꯕꯗꯨ ꯎꯕꯗ ꯊꯧꯕ ꯃꯕꯨꯛꯅꯤꯡꯗ ꯅꯣꯛꯅꯤꯡꯕ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯗꯨ ꯐꯥꯖꯤꯜꯂꯝꯃꯤ꯫ ꯏꯌꯥꯝꯕ, ꯀꯩꯗꯧꯔꯒꯦ? ꯊꯧꯕ, ꯅꯌꯥꯝꯕꯁꯤ ꯌꯥꯗ꯭ꯔꯦ, ꯈꯣꯡ ꯍꯥꯞꯅꯤꯡꯕꯅ ꯂꯣꯏꯔꯦ, ꯑꯩ ꯃꯅꯨꯡꯗ ꯑꯃꯨꯛꯇ ꯆꯪꯂꯨꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯩꯕꯣꯡꯗꯨ ꯃꯈꯣꯡ ꯍꯥꯝꯕ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯊꯩꯕꯣꯡ ꯂꯩꯇ꯭ꯔꯕꯗ ꯊꯧꯕꯅ ꯉꯥ ꯇꯪꯈꯥꯏ ꯃꯤ ꯇꯪꯈꯥꯏ ꯑꯣꯏꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤ ꯃꯆꯥꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯊꯧꯕ ꯄꯨꯈ꯭ꯔꯤ ꯃꯆꯥꯗꯨꯗ ꯂꯩꯔꯤꯕ ꯉꯥ ꯇꯪꯈꯥꯏ ꯃꯤ ꯇꯪꯈꯥꯏ ꯑꯣꯏꯕꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯎꯕꯗ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯥ ꯇꯪꯈꯥꯏ ꯃꯤ ꯇꯪꯈꯥꯏ ꯑꯣꯏꯕꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯊꯧꯕꯕꯨ ꯎꯕꯗ ꯑꯌꯤꯡꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯝꯃꯤ꯫ ꯑꯩꯅ ꯂꯥꯛꯂꯤꯕꯁꯦ ꯅꯪꯕꯨ ꯂꯧꯊꯣꯛꯄ ꯂꯥꯛꯂꯤꯕꯅꯤ꯫ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤꯅ ꯈꯪꯗ꯭ꯔꯤꯉꯩ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯅꯕ ꯇꯧꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯧꯕꯅ ꯉꯥ ꯇꯪꯈꯥꯏ ꯃꯤ ꯇꯪꯈꯥꯏ ꯑꯣꯏꯕꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯆꯤꯡꯈꯠꯅꯕ ꯂꯥꯛꯅꯩ꯫ ꯊꯧꯕ, ꯅꯪꯅ ꯍꯣꯠꯅꯔꯤꯕꯗꯣ ꯀꯥꯟꯅꯔꯣꯏ꯫ ꯅꯤꯡꯊꯧꯅ ꯑꯩꯕꯨ ꯅꯥꯟꯊꯣꯛꯄ ꯉꯝꯗꯅꯕ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯏꯃꯩ ꯑꯁꯦ ꯏꯁꯤꯡ ꯃꯅꯨꯡꯗ ꯌꯣꯠꯍꯤꯡ ꯆꯟꯗꯨꯅ ꯊꯝꯂꯤꯕꯅꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯅꯤꯡꯊꯧ ꯂꯣꯌꯨꯝꯕꯗꯨ ꯂꯥꯟꯃꯤꯒꯤ ꯂꯨꯆꯤꯡꯕ ꯇꯦꯜꯍꯩꯕꯒ ꯂꯣꯏꯅꯅ ꯃꯐꯝ ꯑꯗꯨꯗ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯂꯥꯛꯄꯒꯤ ꯁꯥꯃꯤꯟ ꯐꯪꯕꯗ ꯉꯥ ꯇꯪꯈꯥꯏ ꯃꯤ ꯇꯪꯈꯥꯏ ꯑꯣꯏꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯊꯧꯕꯕꯨ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯔꯝꯃꯤ꯫ ꯊꯧꯕꯁꯨ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯂꯣꯌꯨꯝꯕ ꯑꯃꯗꯤ ꯂꯥꯟꯃꯤꯒꯤ ꯂꯨꯆꯤꯡꯕ ꯇꯦꯜꯍꯩꯕ ꯃꯈꯣꯏ ꯑꯅꯤꯅ ꯌꯧꯁꯤꯜꯂꯛꯄꯅ ꯍꯥꯜꯂꯝꯃꯤ꯫ ꯂꯣꯌꯨꯝꯕꯅ ꯍꯥꯏ, ꯀꯌꯥꯗ ꯉꯝꯂꯤꯕ ꯂꯥꯟꯃꯤꯅꯣ? ꯉꯥ ꯇꯪꯈꯥꯏ ꯃꯤ ꯇꯪꯈꯥꯏ ꯑꯣꯏꯕ ꯅꯨꯄꯤꯁꯤꯕꯨ ꯊꯥꯗꯣꯛꯇꯧꯒꯤꯒ ꯇꯧꯔꯗꯅ꯫ ꯇꯦꯜꯍꯩꯕꯅ ꯏꯅꯤꯡꯊꯧ, ꯀꯔꯤꯁꯨ ꯈꯟꯕꯤꯔꯨꯅꯨ, ꯏꯅꯤꯡꯊꯧꯒꯤꯗꯃꯛ ꯅꯅꯥꯏ ꯑꯩ ꯂꯩꯔꯤꯕꯁꯤꯗꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ
ꯂꯥꯟꯃꯤꯒꯤ ꯂꯨꯆꯤꯡꯕ ꯇꯦꯜꯍꯩꯕꯒ ꯊꯧꯕꯒ ꯊꯥꯡꯌꯥꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯍꯥꯟꯕꯗꯗꯤ ꯇꯦꯜꯍꯩꯕꯅ ꯊꯧꯕꯕꯨ ꯂꯥꯛꯆꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯄꯥꯡꯒꯜ ꯀꯜꯂꯕ ꯊꯧꯕꯗ ꯇꯦꯜꯍꯩꯕꯅ ꯍꯦꯟꯖꯤꯟꯕ ꯉꯝꯂꯝꯗꯦ꯫ ꯉꯥꯏꯍꯥꯛ ꯆꯥꯏꯅꯔꯕ ꯇꯨꯡꯗ ꯊꯧꯕꯅ ꯇꯦꯜꯍꯩꯕꯒꯤ ꯃꯊꯕꯥꯛꯇ ꯊꯥꯡꯅ ꯊꯤꯜꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯂꯣꯌꯨꯝꯕꯗꯨ ꯀꯤꯗꯨꯅ ꯆꯦꯟꯒꯦ ꯇꯧꯔꯝꯃꯤ, ꯑꯗꯨꯕꯨ ꯊꯧꯕꯅ ꯇꯥꯟꯅꯔꯒ ꯅꯤꯡꯊꯧ ꯂꯣꯌꯨꯝꯕꯒꯤ ꯃꯉꯛꯇ ꯊꯥꯡꯁꯥꯡ ꯑꯗꯨꯅ ꯈꯪꯆꯤꯡ ꯆꯤꯡꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯅꯤꯡꯊꯧ ꯂꯣꯌꯨꯝꯕꯒꯤ ꯑꯔꯣꯏꯕ ꯑꯣꯏꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯂꯣꯌꯨꯝꯕꯅ ꯁꯤꯔꯕꯗ ꯊꯧꯕꯅ ꯉꯥ ꯇꯪꯈꯥꯏ, ꯃꯤ ꯇꯪꯈꯥꯏ ꯑꯣꯏꯕꯤ ꯅꯨꯄꯤ ꯑꯗꯨꯗ ꯊꯥꯡꯂꯤꯕ ꯌꯣꯠꯂꯤꯡ ꯑꯗꯨꯕꯨ ꯂꯧꯊꯣꯛꯄꯤꯔꯝꯃꯤ, ꯑꯗꯨꯒ ꯊꯧꯕꯅ ꯉꯥ ꯇꯪꯈꯥꯏ, ꯃꯤ ꯇꯪꯈꯥꯏ ꯑꯣꯏꯕꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯊꯝꯅꯥꯄꯥꯠ ꯇꯝꯅ ꯄꯨꯔꯛꯂꯒ ꯊꯝꯅꯥꯄꯥꯠꯀꯤ ꯏꯁꯤꯡ ꯏꯃꯥꯏꯗ ꯇꯞꯅ ꯊꯝꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯉꯥ ꯇꯪꯈꯥꯏ, ꯃꯤ ꯇꯪꯈꯥꯏ ꯑꯣꯏꯕꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯊꯝꯅꯥꯄꯥꯠꯇ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ꯫